It is my privilege to introduce our chairman to be with us today. Award in 27th February. I am also delighted to have problems during the COVID-19 honor to have Dr. Lenin here. Ngasi khoi yamna nungai raba program amakak SAI NERC da pangthui masi khoi World Mental Health Month kamari lenana ngasi loislakadore World Mental Health Month se aduga mari lenana aikona pangthokpani masena ningsing ningbasi handaki theme se it is time to prioritize mental health in the workplace haibani aduga akhoi any field of work ta yum do igera school do igera spy do igera anywhere aikoina thogdok ama thabak ama punsi ama len ma matamda pungning wa khal masafana leibasi aduki batik maru oi habase hairiba wapham ase aikoina emphasize tawba amuhanna ningsing minabagi mathau tarakpadagi aikoigi numit ase aikoina theme ase amna chanana sinjabani masida aikoina purakning base aikoi haksang phaba ngaktana aikoigi tawningi ba pandam adu phangba gamde sports person khuding maksina makoigi physical health mental health social health spiritual health mayam se punlakanda moigi paidagi hena fajaba performance tu phangadoribani olympic ki medal phangadoribani aduna hojikti akoi psychologist and other aspects of koigi inputs mayam se piraga sports person sing se groom tawrini adubu makoibu groom tawgadoriba oja sing coach sing staff sing even field level la leiba koi grade 4 staff sing se makoi su yamna harau te amna supportive oina campus to the punna work tawmina dragadi isolated oina mi amakaki mental health fagaran bai se oithokte amarom dai koina munna khanaru matamda akoi gi khunai sina pungni wakal se masa fatraba pakhat thukatna akiya khangna thallo matamda karamna phaba sanaroi puthokadorino haiba wapham amasulai aduba aikoina khut thaba yaba haibadi aikoina lokhatchaba yaba isa gi level da karamaina akoi gi pungni wakal tapthana legedage amade aina toriba thabak aduda maipuna na ai ithongmakni khanna aigi pamjaba patient do manglomda thamaga changsin magamnanabagi damakta akoi toina pungning wakal bu thogat piba pungning wakal masa phana thamnanaba changdaba yadarba thodang singdo akoi lokhatpa mathau tai haibase ngasi tawjariba program asida akoi tongan ba resource person singna mayam ga interaction tawbagi dugumba mikuba duni socio political oiba chauba issue amada akoi si yamna awap amda leiri adu lakadaba matamdasu asigumba tangka kaya laoi hainingai leite aduna aikoi si yamna resilient oiba aikoi isa na karamaina any situation da apiba khongpham amada aikoi karamna pungning wakal leitana hingadage haibase aikoi ngasi khantabagi chap chaba matamdu oire kanada su taislaga aigi awabase kokpunga moidaba mase aikoina mitnamak sangsangna uraba ngasi gi khudamni aduna aikoina thamjering wafamse kariguma thabak ama tawge including aina lan chatke bo harasu sanabada competition thoke bo harabasu nongmagi mung manungda angang larik takpige ke bo harabasu any tawge haiba matamda ihan hana khwaidai hena maroina changba pot sidi kari no hairaganda pungning wakal leitabasi orame akoina punamak si thirura kanda aroibada aikoina pungning wakal bu leitadragadi kariguma thabak amata aikoina achumba decision lauraga achum mai kai changmusing amamdre aduna wajasanu akoi chaitheng kya thengnasanu akoi hingdaba yade chaitheng mayam se koina manghanba kohanba akoi ge semdok ngamde haidana akoi surrender tawgadaba du natte akoi di akoi gi furup haigadra akoi gi miyobese tung koina akoi gi stada nauda thamam gi haragadi akoi resilient oiba tai akoi akhang kan batai matam ge akoi adapt tawba ngam batai adun masigi message sinaina pipum khuding makta chaumacha angang hal khak tan pijani ba message